Kuki militants rain bombs and bullets at Meitei villages in Jiribam district. The incident occurred last night when Kuki militants fired rounds of bullets and lobbed explosives from Mongbung Kuki village and Sejang village towards Mongbung Meitei village, which is situated 7 kilometers south of Jiribam district headquarters. Villagers have informed that they were made to flee their homes as central security forces denied help to them. They have urged the state government to take up necessary security measures to prevent such attacks by armed Kukis. SKTV's Jiribam correspondent Rosimala Sagapam brings you an exclusive report. Let's take a look. Ngarang pung tarerom taba adwaida Jiribam gi mayon bawpra Jiribam mayon dagi kilometer tare lom chatlaga leiba jeti road paring da leiba adugumba thaijang amadi Mongbung Kuki village tagi Kuki khulai paiba singna masing yam laba nongmai kaya ama khoigi Mongbung Meitei khunda kapsilakpadagi ngara akan mamong da khut thokna khre hairiba khut thokna ba asida mafam adudara Mongbung Meitei village da leijaba khunja sing loina nupi angang na sing basing mathawai hingnabagi damakta mafam adudagi Singdong Laikai da leidiba relief camp da mathawai hinna ba chelakpada awa kaya mayong na khare nahange di moina kapal jo ani mutang kapal jo ten thokpagi chance to leiba do ngarang di moina kapak baga ten thokpagi chance pi dre moina maning mama loi ko thala kape ka amada khoi puna pakthar le pakthar do ya salak to dana akhoi chauna sharpi ka we sharpi do moi to lak banga moi akhoi amta kan bio akhoi family akhoi nupi ngang le amta puthok pio hai mo sharpi jo moi adugagi thokpa yaroi na hai adugagi akhoi mamang thong hangdok bu su ya da bani na kapak maning maru pan su ya na akhoi takum dagi thongnau dagi tholak bane ba adu su main road da chapa ya da na labu ki lamben da lai aduga akhoi legai da BDF hadi police ka ngai ba tara duna cover da puthok pirak bane aduga suna porba khong na chele khong jaraga Sunapodagi garina matek malaga sayore. Central gimi sulai riba, state gimi sulai riba. Ada Mongbung Kuki lekai dagi sumana mete lekai to bini se. Kemain to ino Central gimi laina. Aku je kemain kan mathaja Mongda. Aku Mongbung mete lekai je Hindu na leidu no. Aku yang awam mafam dangarang inda labu lam jayda. Butha khota na khong khote na khota na amda ise. Asi bu sarkar ki magai dagi kaya yang bitri se kai ino asi ko base tham ningi ba. Mo kariyo. Aku je yang muai ngarang aing se amlen yang muai le Ado central gimi so amle le samai tawi base sarkar ni yang bida base ko ai tawi no asi ai ningi Akoi Mongbung khun macha he yamna thongkha chu nioi basu yamna leite yung pantha ni pu yang khai mu asa he tani yamna wa jai ning mang masu kha no ko no su loina atopa jati thatna lai he ko kina alo khoi che mon du leite kai upai no ngalang ka khi wa du di ai wo man de si khet ba ka sat le khoi lai hong ja ma phang khang de si tung ba he pa cha ba che le ka lai sen ga ni che mam lai ti a khoi mayam na bai san ti mayam to cha ka man do police lai ni bo mayam na cha pi a ni le bo mayam se na a khoi mo gung khun ma cha he ngak lai ti a khoi gi pa na ba mo he ga ma lu ya mang mai ai di ma sin chi cha de pa khat pa ye ma su ya da ba sa pa su ya da ba a si yu awa ba si bo khoi so ma se asum mo gung khun ma cha he awa ba ta na si na pha ga da kam to ga da ba asi hai ta ba ni modunda chak ta to bo matam si ga bang khapsale jaram bom thong ram khangdre adodi ai isan pa an de uthoga thong thong ma chen thore ga gwa ma da chen da gwa de ga mu ka khale ga mu ko mu ting thong ma te mu chang adodi thole ko thore imana ba sing na utan na hona se na ta pe do ga mu ko mu sing de mu on thare na la de mu mit to u de ni na mung dang de ni na mai than de ja de ni na Sejang desu kapsale hana ye kun Mongbung kun desu kapsale ba mathong mang khang na bom kapsalak bo ne kha chen thoi se Housing ning da uriba sing asina Sejang amadi Mongbung Kuki village ki haiba sing aduni sing sigi het kumtharak pada leibi asina Mongbung gi Meitei khun haiba khun asidani nakol ahum rom side rom dagi ngarang asi akan mamong da nongmai kapsilakhi gi thodo adu thokpada praja mian aduki mati awaba mayok nare haiba wafam sing praja sing na thambakpa gi ironana lagli bo wafam di Hairiba mafam asi matam kyagi mamangdagi security force singna ngak selaga hairiba jeti road paring asida chatpa matamda check tawduna ngak selaga leiriba asiguma mafam asidagi mataw karamna sing asidagi hairiba Meitei gi Mongbung Meitei khun asida karamna nongmai kapsalaglibano
Hariba Thodok Asida, Jiribam Prajana Security Force da, Maruina Central Forcing da, Kadai for what Hazabangani Hibasidi, Jiribam Prajamiam Atoba, Wahanga Moiri, Loinana, Hariba Thodo Singarang, Toki Iroinanga CSC, State Force Yauna Central Forcinga, combined operation ama, Satakraba Matunda, Mapamaduda, Kulaya Konana, Potekara Pagalaki Vasul Lake, Odam Zeriba, Rosimala Sagapam, SKTV News, Mongbung, Jiribam District.